ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯤꯔꯌꯥꯅꯤ ꯁꯦꯝꯕ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯕꯤꯔꯌꯥꯅꯤ ꯃꯆꯜ ꯂꯣꯏꯅ ꯁꯦꯝꯃꯒ ꯊꯝꯗꯣꯛꯑꯦ ꯁꯦꯝꯕꯗꯨ ꯎꯠꯆꯗ꯭ꯔꯦ ꯕꯣꯔ ꯇꯧꯅꯤꯅ ꯑꯗꯣ ꯂꯣꯏꯅ ꯁꯣꯏꯔꯒꯗꯤ ꯊꯝꯃꯦ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯡꯕ ꯎꯠꯆꯔꯛꯑꯒꯦ ꯍꯥꯞꯆꯔꯛꯑꯒꯦ ꯆꯦꯡꯁꯤ ꯇꯤꯡꯊꯣꯛꯆꯔꯦ ꯃꯤꯅꯤꯠ 10-20 ꯃꯨꯛ ꯑꯇꯤꯡꯕ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯒ मचू फजनब बिरयानी की मचू फजनब कहीं खितंग हापगा केसरी हापगा सी तोंगाना सिना मैंने हैजलगा हरें चाप मचू फजनब मैं गातंग तोंगाना चेंग अनी से तोंगान तिंगा थमजरे चपूसी सारे थाव हैजरगे घी खरगा थाव में मिक्स तौरगा घी खरगा मिक्स तौजरे थाव खरगा मनम खरा नुसीनबा असी कोना तारो हापे तेजपत्ता मनाजी हाना ngौजरगे दु मथंगदा बिरयानी उसिंजासे लेदि सिना लोंग एलाइजी गा ओ हो चोखा पोखर सिना हो खरा ngौजरे आपका फजना ngौजरगे पथगे तिलौ के खयाम पथना ngौजगी तिलौ के पथददी पाव रोदे चप चप तिंग लेरे तिलौ की कारे कासले चनम हापचल ngौरगे मु चनमगा मोरो तेकोगा खामेन सिनबगा हापचनजरगे दुगा का पत्थरगा येन हापचलगा ngौंगाबा मचू खरा हापचरगे दुगा मोरोक पाउडर खरा लेदि बिरयानी मसाला खरागा तंग ngौरगा येन हापचलगा येन हापचलगे दु संगो अफंबसी चमच अनी अहुम हापचरगे मैदि मसला मैम खरा कनो तौनब फनब मनम बौरी नुसीरे
ꯌꯦꯟ ꯍꯥꯞꯆꯤꯜꯂꯁꯤꯔꯥ ꯌꯦꯟ ꯍꯥꯞꯆꯤꯜꯂꯒ ꯆꯟꯖꯔꯒꯦ ꯌꯦꯟ ꯃꯐꯩ ꯉꯥꯛꯇꯅꯤ 5 mafay 5 ꯊꯨꯝ ꯍꯥꯞꯆꯤꯜꯂꯧꯔꯒꯦ ꯑꯃꯨꯛ ꯆꯝꯄ꯭ꯔꯥꯁꯨ ꯈꯤꯇꯪ ꯁꯨꯝꯖꯤꯟꯖꯒꯦ ꯃꯔꯨ ꯌꯥꯎꯔꯦ ꯊꯨꯝꯒ ꯍꯥꯞꯆꯤꯜꯂꯒ ꯉꯧꯔꯒꯦ ꯈꯔ ꯆꯦꯡ ꯉꯁꯥꯏꯒꯤ ꯆꯦꯡ ꯑꯉꯧꯕ ꯃꯆꯨ ꯇꯣꯠꯇꯕꯗꯨꯗꯤ ꯍꯥꯞꯆꯈꯔꯦ ꯁꯤ ꯃꯆꯨ ꯇꯣꯠꯄꯁꯤ ꯑꯃꯨꯛ ꯃꯊꯛꯇ ꯁꯤꯗꯪ ꯍꯥꯞꯆꯔꯒꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯦꯁꯔꯤ ꯌꯧꯕꯁꯦ ꯁꯤ ꯄꯨꯂꯞ ꯍꯩꯖꯤꯟꯕꯤꯔꯒꯦ ꯈꯤꯇꯪ ꯇꯞꯅ ꯌꯥꯝ ꯀꯟꯅ ꯑꯣꯠꯇꯕꯤꯗ ꯈꯤꯇꯪ ꯂꯥꯏꯠꯇ ꯑꯣꯠꯄꯤꯔꯒꯦ ꯑꯣꯠꯄꯤꯅꯕꯁꯦ ꯁꯤ ꯇꯤꯜꯍꯧꯁꯦ ꯁꯤ ꯇꯥꯎꯖꯔꯤꯁꯦ ꯍꯣꯔꯦꯟ ꯕꯤꯔꯌꯥꯅꯤꯅꯦ ꯌꯥꯏꯔꯀꯥꯟꯗꯅꯦ ꯍꯥꯞꯆꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯦꯁꯇꯣ ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯕ ꯇꯥꯎꯗꯣꯏꯅꯤ ꯁꯤ ꯇꯤꯜꯍꯧꯁꯦ ꯇꯥꯎꯔꯒ ꯀꯦꯝ ꯀꯦꯝ ꯂꯥꯎꯅ ꯇꯥꯎꯔꯒ ꯕꯤꯔꯌꯥꯅꯤ ꯍꯣꯔꯦꯟ ꯌꯥꯏꯕꯗꯨꯗ ꯄꯨꯂꯞ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯤ ꯇꯦꯁ ꯌꯥꯝ ꯌꯥꯎꯕ ꯇꯤꯜꯍꯧꯁꯤ ꯀꯥꯗꯤ ꯀꯥꯁꯜꯂꯛꯑꯦ ꯈꯔ ꯀꯣꯊꯔꯁꯤꯔꯣ ꯁꯤꯕꯣ ꯀꯣꯊꯔꯒꯦ ꯀꯥꯔꯦ ꯏꯪꯍꯜꯂꯣ ꯆꯥꯏꯅꯕ ꯍꯣꯔꯦꯟ ꯃꯊꯛꯇ ꯌꯥꯔꯦ ꯌꯥꯏꯅ ꯃꯊꯟꯇ ꯑꯗꯨꯃꯥꯏꯅ ꯌꯥꯏꯖ ꯂꯩꯖꯔꯅꯤ ꯆꯥꯛꯁꯤ ꯌꯥꯏꯕ ꯈꯔꯗꯤ ꯃꯨꯟꯖꯔꯛꯑꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯑꯇꯥꯎꯕꯁꯦ ꯑꯝꯇ ꯍꯥꯞꯍꯧꯈꯤꯒꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯄꯨꯗꯤꯅꯥꯅꯦ ꯁꯤ ꯄꯨꯗꯤꯅꯥ ꯈꯔꯒ ꯃꯊꯛꯇ ꯄꯨꯗꯤꯅꯥꯁꯦ ꯑꯩꯈꯣꯏꯗꯩ ꯍꯦꯛꯆꯔꯤꯅꯤ ꯍꯧꯖꯤꯛꯇ ꯒꯝꯂꯥꯗꯒꯤ ꯄꯔꯞ ꯆꯦꯜꯂꯒ ꯅꯪꯍꯧꯔꯔꯣꯏ ꯀꯥꯎꯔꯕ ꯄꯨꯗꯤꯅꯥ ꯁꯤꯅ ꯐꯗꯤꯒꯣꯝꯅꯤ ꯐꯗꯤꯒꯣꯝ ꯈꯤꯇꯪꯒ ꯑꯗꯨꯒ ꯌꯥꯏꯖꯔꯒꯦ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯈꯤꯒꯦ ꯕꯤꯔꯌꯥꯅꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯊꯤꯟꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯊꯕꯛꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯒ कमेंट अमम तौबीरमु लाइक तौबीरमु शेयर तौबीरमु मैम थागचरी वीडियो असी येंबिबगीदमक थैंक यू।